असुक कोइब मतमसे नोंगमता इरैनु खंजिल्लुदबनी निंगथेमना मागी खोंगुल लीरद्रबदा अदुबु नोंगमा हौजिनखिदुना तुमिन्ना असुम लैसिनख्रबसिददि इरैनु मपुकनिंग नुंसिजरक्ली निंगथेम माना तसेंगना माबु काउख्रबोय खंजरक्लिबा कयादा वाजबा ngasiदी अदुबु निंगथेम मानदी अकाउबदी लैतेको लापना तामना लैनखिबना निंगथेम माना करी तौरिबा इरैनु नंगना खंगदबगिनी अहिंग अदो इरैनु तुमथाबा सुंग्या याद्रे तुमिन सैजा थक्ता फमदुना लैरिबा खोइरि ngakpanadi कया कन्ना होटनाजबा मनाक्ता इरैनु माबु थमननबा अदुबु इरैनुना तौसिन्नदुना लुहोंद्रिबा फावबदी तोंगान लैजखिगे हाइदना लैरिबनी असुम तुमिन लैरंबदगी हिक हिक लाउना कपथोरक्ली पिरांगतना पुमचोट चोटले ngasiदी तैथोक नानथोकलुबा तौरुदे मनिंग तमना सिन्थाजरसनु खन असुम सिन्थाहल्ली कया पुकनिंग नुंगसिना कपचरिबा तैथोक पीनबा कनासु लैते अमुकसु कोनुंग कना ताकिनि खन खोंजेल थोकनसु कपचबा ngamjadriba अदुबु फिजीना मचिन मेनचिनजा कपचै निंगथेम नंगबु काउख्रबरा अयहाकसे करिगे अयबु येकनबगी खुत्ता असम कोइना हुंदोक्तुना थंबिरिबा काउजन थेबा ओय पुकजेल पिकबा ओयखिदुना अयबु इंथोक्तुना थंबिरब्रा नंगबु उनिंगबना ngaukhalaklaba mikupsida ay karamna lelo haibano निंगथेम नहाक असे फत्तेदा नंगकिदमक अइनदि कयादा वाजबा अदबु नंगनदि अयगी अवाबा खंगद्रबोय तुमिन लैसिनख्रिबा अयहाक असे तसेंगना नंगी वखल नुंगदगी काउख्रबरो अयहाक असे नंगी नसानौने नंगी थवाइमकनि खंजखिबि अयबु काउखिनबा निंगथेम अयदि यामना वारेदा नंगबु लाकपा येंगबदा इंगक असे सोंथरे थमोय असे मही लागलक्ले लागलरोइद्रमि पाइबना इसा असे चेंग खैबगम निकलिबा अयगी तवसे नंगनदि उबिद्रेको निंगथेम हाइना हाइना हिकना कपचै मागिने हाइना कना लैरि मिकुपसिदा कनासु लैते निंगथेम कोनुंगदसु मागिने हाइना निंगथेम खकने लैरंबा अदुबु महाकसु ngasiदी लापना तामना लैख्रे मपाम लमदमसु खुंदाक लांचिरे मागिने हाइबदा कना लाक्तुना निंगथेम नत्तना माबु कनबिरगनी अदुबु फनेयाम सोंथरबसु इरैनु वाखल पुकनिंग ओनबदि लैतेको निंगथेम माना माबु मिराइरगे खलंबा थोकलबसु इरैनुगी थमोइनदि होंगदब लैते अदुबु मिकुप असिदा खोइरि ngakpabudi मपुकनिंगदा सिंगलक्लिबा खुदिंगमक असे निंगथौरेल तुयाम्बा नंगना थोखनबा ngakतनी इपाम लमदम खुंताक लंची हनबसु नंगननी इसाबी मागा लापना हनबिबसु नंगननी करिगे अदु फत्तबनो नहाक असे अदुबु नंगबुदि लेमना तोकलोइको अयहाकना खंगनी मथांग चाबा तंजा थोकलबदि नंगबु अइना सोइदना परा अमा तंबिगनी असुक फत्तबा निंगथौ नहाकसे हिंगलुबगी कानदे ताइबंग लुमदबा पोकजा मचानी नहाकते अदुना अइना करी तौरपगे हाइबदा नहाक ngayo नंगिसु मतम यौसिलक्लबनी निंगथौ तुयाम्बा नंगबु ngamlabadi अइना लुरे लौगेको करिगुम्बा निंगथेम मनाक्तगी तोंगाता नंगी ननाक्ता लैगदबु ओइरबदि अइसु इथन्नदा थवाइसे थाजगनी हाइना मपीदो असुम सिंथरई लेपा लैता अमुकसु पिबुक नुंगी नवा अदुदा मखुटना तपना नांजादुना कपना खुदिंगमक असे इचासना नंगीदमक नमा अइना खांगलिबनिको नंगना नमा ओइबि अइगी पिबुक नुंगसिदा मितम लमद्रबदि अइगिसु उपाय अमा थेदुना थवाइ असे सिरबसु जगलबसु फत्तबा मागी कोनुंगसिदगी थोख्रगनी अदबु इचासना नंगना नमा अइगी पिबुक नुंगदनि ngaidana लैजबदा नमा अइदि करिसु तौबा ngamdriko नंगबुदि नमा अइना सेक्शन न थमजगेको
ꯅꯣꯡꯂꯩ ꯀꯌꯥꯁꯨ ꯍꯨꯝꯖꯤꯜꯂꯛꯁꯅꯨ ꯑꯩꯅ ꯉꯝꯂꯤꯕ ꯐꯥꯎꯕꯗꯤ ꯅꯪꯕꯨ ꯉꯥꯛꯊꯣꯛꯀꯦꯀꯣ ꯏꯃꯥꯅ ꯅꯪꯕꯨ ꯄꯣꯛꯄ ꯄꯟꯊꯧꯅ ꯅꯪꯕꯨ ꯀꯥꯎꯈ꯭ꯔꯕꯁꯨ ꯏꯆꯥꯒꯤꯗꯃꯛꯇꯗꯤ ꯅꯃꯥ ꯑꯩ ꯂꯩꯔꯤꯀꯣ ꯑꯀꯟꯕ ꯂꯥꯟꯕꯨꯡꯅꯨꯡꯗ ꯏꯃꯥ ꯏꯆꯥ ꯂꯥꯟꯊꯦꯡꯅꯃꯤꯟꯅꯁꯤꯀꯣ ꯁꯤꯔꯕꯁꯨ ꯆꯠꯂꯕꯁꯨ ꯏꯃꯥ ꯏꯆꯥꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯃꯥꯕꯨ ꯄꯣꯛꯄ ꯄꯂꯦꯝ ꯄꯟꯊꯧꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯍꯦꯟꯅ ꯀꯞꯆꯩ ꯑꯍꯤꯡ ꯑꯁꯤ ꯀꯞꯀꯅꯨ ꯀꯧꯕ ꯑꯃ ꯌꯥꯈꯤꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯁꯨꯛ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯣꯏ ꯀꯨꯝꯊꯥꯁꯨ ꯁꯨꯖꯔꯛꯂꯕꯤꯅꯤ ꯑꯁꯤꯒꯤ ꯃꯇꯝꯁꯤꯗ ꯈꯣꯏꯔꯤ ꯉꯥꯛꯄ ꯃꯥꯅ ꯃꯆꯥ ꯑꯁꯤꯕꯨ ꯃꯥꯡꯍꯟꯈ꯭ꯔꯁꯤ ꯍꯥꯏꯔꯕꯁꯨ ꯀꯔꯝ ꯃꯥꯡꯍꯜꯂꯨꯒꯅꯤ ꯃꯁꯤꯃꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯋꯥꯐꯝꯅꯤ ꯂꯥꯏ ꯂꯈꯥ ꯂꯥꯛꯂꯕꯁꯨ ꯏꯔꯩꯅꯨꯒꯤ ꯄꯤꯕꯨꯛꯅꯨꯡꯗꯒꯤ ꯅꯤꯡꯊꯦꯝ ꯃꯆꯥ ꯏꯁꯦꯡꯁꯤꯃꯗꯤ ꯀꯅꯥꯅꯁꯨ ꯃꯥꯡꯍꯟꯕ ꯉꯝꯂꯔꯣꯏꯀꯣ ꯃꯃꯥ ꯑꯣꯏꯕꯤ ꯑꯃꯅ ꯃꯆꯥ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯃꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯁꯤ ꯃꯃꯥ ꯑꯣꯏꯕꯤ ꯈꯨꯗꯤꯡꯅ ꯈꯪꯂꯝꯒꯅꯤꯀꯣ ꯈꯥꯡꯂꯤ ꯃꯆꯥꯒꯤꯗꯃꯛ ꯏꯔꯩꯅꯨꯁꯨ ꯑꯋꯥ ꯑꯅꯥ ꯀꯌా ꯈꯥꯡꯈꯤꯒꯅꯤ ꯉꯝꯂꯤꯕ ꯃꯈꯩꯗꯤ ꯉꯝꯂꯛꯇ꯭ꯔꯕ ꯃꯤꯀꯨꯞꯇꯨꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈꯤꯕ ꯑꯗꯨꯃꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯁꯨꯝꯅ ꯅꯣꯡꯉꯥꯟꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯑꯍꯤꯡ ꯑꯗꯨꯃꯗꯤ ꯏꯔꯩꯅꯨ ꯁꯨꯛꯇꯨꯝ ꯇꯨꯝꯊꯗꯅ ꯅꯣꯡꯉꯥꯟꯊꯣꯛꯈ꯭ꯔꯦ ꯋꯥꯕꯅꯁꯨ ꯃꯁꯥꯗꯣ ꯏꯆꯣꯛ ꯆꯣꯛꯊꯔꯤ ꯅꯣꯡꯉꯥꯟꯊꯣꯔꯛꯂꯕꯁꯨ ꯉꯥꯏꯍꯥꯛꯇꯤ ꯄꯣꯊꯥꯅꯤꯡꯂꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯁꯤꯔ ꯍꯥꯏꯅ ꯁꯩꯖꯥꯗꯨꯗ ꯇꯞꯅ ꯍꯤꯞꯊꯩ ꯑꯃꯨꯛ ꯈꯣꯏꯔꯤ ꯉꯥꯛꯄ ꯂꯥꯛꯂꯕꯗꯤ ꯈꯟ ꯍꯩꯅꯈꯤꯗꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯑꯗꯨꯕꯨ ꯋꯥꯕꯗꯨꯅ ꯍꯦꯟꯃꯟꯈꯤꯕꯅ ꯑꯗꯨꯝ ꯍꯤꯞꯊꯔꯤ ꯉꯥꯏꯍꯥꯛ ꯎꯏꯔꯤ ꯇꯧꯈꯠꯂꯛꯄ ꯇꯥꯟꯖꯥ ꯑꯗꯨꯗꯅꯤ ꯊꯣꯡ ꯑꯗꯨ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯡꯗꯣꯔꯛꯄꯗꯨ ꯏꯔꯩꯅꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯀꯅꯥꯅꯣ ꯈꯟ ꯊꯣꯡꯖꯤꯜꯂꯣꯝꯗ ꯌꯦꯡꯂꯛꯄꯅꯤ ꯂꯩ ꯃꯌꯥꯏ ꯂꯩ ꯃꯇꯣꯟ ꯑꯅꯤꯗꯨ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯏꯔꯩꯅꯨ ꯀꯔꯤꯅꯣ ꯈꯟ ꯁꯩꯖꯥꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯏ ꯃꯇꯧꯗꯨ ꯃꯥꯕꯨ ꯐꯨꯔꯛꯀꯗꯕꯒ ꯃꯥꯜꯂꯤ ꯏꯪꯅ ꯇꯞꯅ ꯏꯆꯦꯃꯅꯤꯕꯨ ꯀꯩꯗꯧꯕꯤꯔꯕꯒꯦ ꯂꯩ ꯃꯇꯣꯟꯅ ꯂꯥꯛꯊꯔꯛꯏ ꯃꯈꯨꯠ ꯃꯁꯥꯒ ꯇꯧꯔꯒ ꯀꯔꯤ ꯏꯆꯦꯃꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏꯁꯦ ꯅꯪꯒꯤ ꯅꯆꯦꯝꯂꯥ ꯍꯥ ꯇꯧꯉꯝꯕꯤ ꯑꯐꯥꯎꯕꯤ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯂꯥꯏꯅꯤꯡꯊꯧ ꯑꯁꯤ ꯅꯝꯂꯩ ꯂꯩꯁꯤꯟꯒꯤ ꯍꯣꯠꯅꯔꯤꯕ ꯅꯪꯅ ꯁꯣꯝꯗ ꯉꯁꯤ ꯂꯣꯏꯅ ꯐꯣꯏꯗꯠꯂꯨ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯑꯣꯛꯇꯕꯤ ꯅꯁꯥꯗꯨꯗ ꯅꯆꯥ ꯑꯃꯁꯨ ꯅꯧꯄꯨꯔꯒ ꯂꯥꯛꯂꯤꯕ ꯑꯗꯨꯒ ꯂꯥꯏꯅꯤꯡꯊꯧ ꯑꯁꯤꯗ ꯑꯃꯨꯛ ꯅꯝꯗꯨꯅ ꯂꯩꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯕꯨ ꯅꯃꯥ ꯅꯄꯥꯗꯨꯅ ꯑꯁꯨꯝ ꯇꯧ ꯍꯥꯏꯅ ꯊꯥꯏꯅ ꯇꯥꯛꯄꯤꯔꯝꯕ꯭ꯔꯣ ꯅꯔꯝ ꯆꯠꯇꯨꯅ ꯑꯣꯏꯔꯝꯒꯅꯤ ꯋꯥꯡꯕ꯭ꯔꯦꯜ ꯈꯨꯜ ꯇꯨꯝꯖ ꯏꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠꯇ ꯅꯃꯥ ꯅꯄꯥ ꯑꯅꯤꯒꯤ ꯂꯨꯔꯦꯜ ꯀꯦꯟꯈꯤꯕꯗꯣ ꯌꯦꯡꯖꯒꯦꯔꯣ ꯂꯨꯔꯦꯜ ꯑꯗꯣ ꯂꯥꯏꯅꯤꯡꯊꯧꯅ ꯄꯨꯖꯥ ꯁꯪꯂꯦꯟꯗ ꯊꯦꯠꯇꯨꯅ ꯊꯝꯂꯤ ꯃꯆꯤꯟ ꯌꯥꯎꯕꯒꯤ ꯍꯧꯅꯕꯤ ꯍꯥꯏꯗꯣꯛꯂꯨꯏ ꯏꯔꯩꯅꯨ ꯂꯩ ꯃꯇꯣꯟꯗ ꯈꯪꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯩ ꯃꯌꯥꯏꯅ ꯈꯨꯅꯤꯡꯅ ꯊꯤꯟꯈꯤ ꯂꯩ ꯃꯇꯣꯟꯗ ꯑꯗꯨꯒ ꯇꯥꯞ ꯑꯣꯛꯇꯨꯅ ꯃꯥꯅ ꯑꯣꯏꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯅ ꯀꯣꯟꯈꯤꯁꯤꯍꯦ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯛꯂꯤꯉꯩꯁꯤꯗ ꯋꯥꯐꯝ ꯑꯃ ꯂꯣꯏꯁꯤꯟꯅꯍꯧꯁꯤ ꯅꯪ ꯀꯣꯅꯨꯡ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯆꯠꯂꯣꯏꯒꯦ ꯍꯥꯏꯕ꯭ꯔꯥ ꯂꯥꯏꯅꯤꯡꯊꯧꯅ ꯌꯥꯕꯤꯔꯕꯁꯨ ꯉꯁꯤꯃꯛ ꯅꯪ ꯀꯣꯅꯨꯡ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯃꯥꯅ ꯌꯥꯔꯁꯨ ꯑꯩꯈꯣꯏꯅ ꯌꯥꯗꯦꯅꯦ ꯈꯪꯂꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕꯁꯦ ꯅꯪꯅ ꯂꯥꯏꯅꯤꯡꯊꯧ ꯅꯥꯀꯣꯡ ꯍꯦꯛ ꯌꯧꯍꯜꯂꯛꯂꯕ ꯅꯪꯅ ꯁꯝ ꯑꯗꯣ ꯂꯥꯛꯇꯨꯅ ꯍꯥꯏꯒꯗꯕꯅꯤ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯦ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯂꯨꯅ ꯂꯥꯏꯅꯤꯡꯊꯧꯅ ꯇꯧꯖꯔꯝꯕ ꯑꯩꯈꯣꯏꯅꯤ ꯑꯗꯨꯕꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯍꯟꯗꯕ ꯉꯝꯂꯤꯕ ꯅꯪꯁꯦ ꯉꯛꯏꯀꯣ ꯀꯔꯤ ꯂꯥꯏꯋꯥꯕ ꯇꯧꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯑꯁꯤ ꯁꯨꯝꯂꯤꯕꯅꯣ ꯈꯪꯗꯦꯅꯦ ꯌꯥꯝꯅ ꯉꯝꯃꯤꯅꯦ ꯅꯍꯥꯛꯁꯦ ꯑꯃꯗꯒꯤ ꯑꯃꯗ ꯅꯤꯡꯊꯦꯝ ꯀꯣꯅꯨꯡꯗꯁꯨ ꯃꯉꯥꯏꯗꯣ ꯅꯪꯗꯤ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯃꯁꯤꯗ ꯑꯍꯜ ꯂꯩꯖꯔꯗꯨꯗ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤꯗꯣ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯍꯟꯗꯦ ꯍꯥꯏ ꯑꯗꯨꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯑꯁꯤꯗ ꯑꯃꯨꯛ ꯇꯧꯔꯔꯤꯕꯅꯤꯅꯦ ꯏꯔꯩꯅꯨ ꯁꯣꯔ ꯑꯃ ꯇꯞꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ ꯏꯆꯦ ꯃꯅꯤꯅ ꯉꯥꯡꯅꯤꯡꯕ ꯃꯑꯣꯡꯗ ꯉꯥꯡꯕꯤꯌꯨ ꯑꯩ ꯀꯩꯁꯨ ꯍꯥꯏꯖꯔꯣꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯥꯏꯅꯤꯡꯊꯧꯅ ꯅꯝꯗꯨꯅ ꯐꯥꯔꯒ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯨꯕꯤꯔꯛꯈꯤꯕꯅꯤ ꯑꯩ ꯏꯁꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯉꯩ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯕꯤꯔꯛꯈꯤꯕꯅꯤ ꯂꯥꯏꯅꯤꯡꯊꯧ ꯑꯁꯦ ꯑꯩꯍꯥꯛꯀꯤ ꯀꯔꯤꯁꯨ ꯑꯣꯏꯖꯔꯣꯏ ꯏꯆꯦ ꯑꯍꯨꯝꯒꯤ ꯑꯗꯨꯝ ꯑꯣꯏꯕꯤꯌꯨ ꯇꯥꯅꯤꯡꯗꯦ ꯈꯨꯗꯤꯡꯃꯛꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯂꯥꯏꯅꯤꯡꯊꯧꯅ ꯍꯟꯅ ꯌꯦꯡꯗꯕꯤ ꯏꯆꯦ ꯃꯍꯜꯗꯨꯁꯨ ꯇꯧꯁꯤꯟꯅꯗꯅ ꯅꯪꯒꯤ ꯃꯤꯆꯪꯒ ꯆꯪꯖꯕ ꯁꯥꯔꯒ
ꯂꯥꯏꯅꯤꯡꯊꯧꯅ ꯅꯨꯡꯁꯤꯕꯤꯔꯛꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤꯕꯗꯥꯏ ꯍꯥꯍꯥ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤ ꯂꯥꯏꯅꯤꯡꯊꯧꯅꯁꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯣꯏ ꯃꯁꯛꯇꯨ ꯊꯤꯔꯦ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯃꯥꯁꯨ ꯃꯍꯜꯂꯣꯗꯅ ꯑꯩꯈꯣꯏ ꯑꯅꯤꯗ ꯁꯤꯡꯅꯔꯤꯕꯅꯤꯅꯦ ꯃꯥꯒꯤꯗꯣ ꯑꯗꯣ ꯌꯦꯡꯕ ꯇꯥꯔꯦ ꯂꯩꯃꯇꯣꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯂꯥꯏꯅꯤꯡꯊꯧꯗꯒꯤ ꯅꯪ ꯂꯥꯞꯊꯣꯛꯆꯧ ꯌꯥꯝꯅ ꯊꯨꯅ ꯀꯣꯅꯨꯡ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯆꯍꯧ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯃꯔꯝꯗꯒꯤ ꯀꯣꯅꯨꯡ ꯑꯁꯦ ꯂꯥꯟ ꯍꯧꯒꯅꯤ ꯍꯥꯏꯕꯁꯦ ꯅꯁꯥꯅ ꯈꯪꯖꯧ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯑꯗꯨꯕꯨ ꯏꯔꯩꯅꯨꯗꯤ ꯊꯑꯣꯏꯅ ꯇꯥꯁꯤꯜꯂꯨꯗꯦ ꯃꯈꯣꯏꯅ ꯉꯥꯡꯖꯔꯤꯕꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯃꯤꯒꯤ ꯑꯣꯏꯈꯤꯗꯧꯔꯦ ꯈꯝꯕꯟꯕꯒꯤ ꯉꯥꯡꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯏꯔꯩꯅꯨꯅꯗꯤ ꯈꯣꯏꯔꯤ ꯉꯥꯛꯄꯕꯨ ꯃꯄꯨꯔꯣꯏꯕ ꯑꯣꯏꯕꯗꯤ ꯇꯣꯛꯈ꯭ꯔꯣ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯅꯤꯡꯗꯦ ꯃꯄꯨꯔꯣꯏꯕꯁꯨ ꯑꯣꯏꯔꯣꯏ ꯑꯗꯨꯅ ꯃꯈꯣꯏꯅ ꯉꯥꯡꯖꯔꯤꯕꯗꯨ ꯁꯥꯎꯅꯤꯡꯕꯁꯨ ꯄꯣꯛꯂꯨꯗꯦ ꯉꯥꯡꯅꯤꯡꯕ ꯉꯥꯡꯂꯁꯅꯨ ꯍꯥꯏꯅ ꯇꯨꯃꯤꯟ ꯂꯩꯊꯣꯛꯏ ꯃꯈꯨꯠꯋꯣ ꯃꯁꯥꯋꯣ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯤ ꯂꯩꯃꯌꯥꯏꯅ ꯑꯃꯨꯛ ꯉꯥꯡ ꯂꯩꯃꯇꯣꯟꯅ ꯑꯃꯨꯛ ꯉꯥꯡ ꯁꯥꯎꯅꯤꯡꯕꯗꯤ ꯇꯣꯛꯈ꯭ꯔꯒ ꯑꯍꯤꯡ ꯇꯨꯝꯗꯕꯒꯤꯒ ꯃꯁꯥꯗꯨ ꯆꯣꯛꯊꯕꯅ ꯂꯣꯏꯔꯤ ꯑꯅꯤꯗꯨꯗꯒꯤ ꯂꯥꯞꯅ ꯂꯩꯅꯤꯡꯂꯦ ꯑꯅꯤꯗꯣ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯐꯦꯠ ꯇꯧꯗꯨꯅ ꯑꯗꯨꯗ ꯏꯔꯩꯅꯨ ꯁꯩꯖꯥꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯍꯧꯔꯦ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯄꯣꯊꯥꯈꯤꯕ ꯈꯪꯗꯦ ꯃꯁꯥꯗꯨ ꯈꯔ ꯃꯈꯩ ꯇꯦꯛꯈꯠꯆꯔꯦ ꯍꯥꯏꯕ ꯀꯥꯟꯗ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯆꯦꯝ ꯂꯩꯃꯍꯜꯕꯨ ꯊꯤꯔꯛꯏ ꯉꯁꯤꯒꯤ ꯂꯩꯃꯍꯜꯗꯨ ꯃꯅꯥꯛꯇꯒ ꯆꯪꯂꯛꯇꯦ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯈꯣꯏꯔꯤ ꯉꯥꯛꯄ ꯎꯍꯟꯗ ꯏꯔꯩꯅꯨꯅ ꯂꯩꯃꯍꯜꯕꯨ ꯊꯤꯔꯛꯂꯤꯕ ꯉꯁꯤꯗꯤ ꯈꯣꯏꯔꯤ ꯉꯥꯛꯄꯁꯨ ꯃꯊꯧ ꯆꯤꯟꯈ꯭ꯔ ꯃꯥꯜꯂꯦ ꯏꯔꯩꯅꯨꯒꯤ ꯃꯅꯥꯛꯇꯒ ꯂꯥꯛꯇꯦ ꯆꯤꯟꯁꯨ ꯆꯤꯜꯂꯤ ꯈꯣꯏꯔꯤ ꯉꯥꯛꯄ ꯗꯔꯕꯥꯔꯗ ꯑꯆꯧ ꯑꯁꯥꯡ ꯀꯌꯥ ꯀꯧꯈꯠꯇꯨꯅ ꯂꯩꯄꯥꯛꯀꯤ ꯑꯣꯏꯕ ꯑꯔꯣꯟꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯈꯤ ꯂꯥꯟꯒꯤ ꯃꯔꯝꯗꯁꯨ ꯁꯥꯟꯅꯈꯤ ꯑꯗꯨꯅ ꯏꯔꯩꯅꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯕꯅꯤ ꯂꯩꯃꯍꯜꯒꯤ ꯁꯪꯒꯥꯏ ꯑꯗꯨꯗ ꯆꯪꯖꯔꯛꯏ ꯈꯣꯏꯔꯤ ꯉꯥꯛꯄꯅ ꯃꯈꯣꯏ ꯂꯩꯃ ꯑꯍꯨꯝꯒꯤ ꯁꯪꯒꯥꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯁꯥꯗꯨꯅ ꯊꯝꯕꯤꯕꯅꯤ ꯏꯆꯦꯝ ꯂꯩꯃ ꯀꯗꯣꯝꯗ ꯂꯩꯕꯤꯕꯒꯦ ꯀꯧꯗꯨꯅ ꯃꯅꯨꯡꯗ ꯆꯪꯉꯛꯏ ꯂꯩꯃꯍꯜꯗꯨ ꯇꯨꯃꯤꯟ ꯁꯩꯖꯥꯗ ꯍꯤꯞꯇꯨꯅ ꯂꯩꯖꯔꯝꯃꯤ ꯏꯆꯦꯝ ꯂꯩꯃ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯖꯕꯁꯦ ꯇꯥꯕꯤꯗꯈꯩ ꯏꯆꯦꯝꯗꯤ ꯅꯤꯡꯉꯥꯏꯇꯅ ꯇꯨꯝꯊꯣꯛꯂꯒ ꯂꯩꯕꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯇꯨꯝꯁꯤꯟꯕꯁꯦ ꯏꯁꯥ ꯅꯝꯁꯤꯟꯕꯅꯤ ꯍꯛꯆꯥꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯅꯤ ꯏꯆꯦꯝꯕꯨ ꯀꯩꯗꯧꯔꯕꯒꯦ ꯍꯛꯆꯥꯡꯒ ꯅꯨꯡꯉꯥꯏꯕꯤꯗ꯭ꯔꯕꯔꯣ ꯂꯩꯃꯍꯜ ꯍꯤꯞꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯁꯨꯝ ꯍꯤꯞꯂꯝꯕꯅꯤ ꯑꯩ ꯏꯆꯦꯝꯒꯤ नाकता इचेमद करीगुम्बा अमता हंजगेना लाक्चरीबनी करीनो हायो हेक्ता इरैनु मंगक लई लईदुना मी नुंग येंगजै कनासु लाक्लोय हेक्ता हायोने नंगबो मफमसे ऐ खकी संगाइनिने इरैनु मपी इरा चेलकले अदुगा वादु कोइथोक्तना अदुम हाइरई पुजा संगलेन हाइरिबसे कदोमदा लैबिबगे अइबो अमुक्ता मफम अदुदा पुबियुबा इचेमदा लैमहल मुन्ना इरैनुदा येंगलई करिगिनो नंगना अदु हंगलिदि मदुदि मी अमने हेक्ता कोइ चंगचंगबा याबा मफम नतेने लैमा इखोइ फाउ चंगबा यादे सुकनतगी लाइनिंगथौ खक चंगदबनी याद्रबदि मरु ओइरबदि अमाइबा पूजा तौबा अदुगा खक चंगबा याय अतैदि यादे अदुगी मफमदुददि अइबु चटसि हौगनु को नहा इरैनु कबलई पूजा संगलेन अदुदा अहिगी इपा निंगथौ इमा लैमगी अककबा लुरेल सोइदना लैरमगनिये इपा निंगथौ इमा लैमा अनिगी मसक्तो उरक्तबा थाबम मसिंग यामलकले अहिबो मुक्तदि उहनबियुबा इचेमदा नंग अदुमदि ऐंगोंदा हाइगनो ऐ ngamloi इरैनु लैमहगी मखोंगदा तुथरई अदुगा कप्तुना असिबतति इचेम लैमदा उपाय तौबियो ऐ इपा निंगथौ इमा लैमा अनिगी सक्तमदो यामना येंगजनिंगे इचेमना ngamloi हाइरबसु पूजा संगलेनु खंगना नाउदा ताकबियो अदुगा इथनदा चंगगे करिगुम्बा लाइनिंगथौना खंखिबा थोक्लबसु मदुदा फंगदबा चैराकदो अहि इसा इथनदा दम फंगजगे मफम अदु खंग इचेमना ताकबियो कोनुम असिदा अइगिदि इचेम नत्तना कनासु लैजदे अदुना कनादा असुमना हाइजरुगनि
ꯏꯆꯦꯝ ꯂꯩꯃ ꯑꯣꯏꯕꯒꯤꯁꯨ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯖꯕ ꯉꯝꯂꯤꯕꯅꯤ ꯅꯅꯥꯎ ꯑꯣꯏꯕꯤꯕꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯏꯆꯦꯝ ꯂꯩꯃꯅ ꯑꯇꯩ ꯑꯇꯣꯞꯄ ꯑꯍꯦꯟꯕꯗꯤ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯖꯔꯣꯏꯌꯦ ꯃꯄꯤ ꯇꯥꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯕꯗꯨꯗ ꯂꯩꯃꯍꯜꯁꯨ ꯉꯝꯂꯣꯏ ꯍꯥꯏꯕ ꯉꯝꯂꯛꯇ꯭ꯔꯤ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯂꯩꯃꯅꯤ ꯃꯍꯥꯛꯁꯨ ꯑꯗꯨꯝꯅ ꯅꯨꯡꯁꯤ ꯈꯪꯂꯨꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯔꯨꯕꯗꯨꯅ ꯂꯣꯟꯅꯕꯤ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯃꯥꯕꯨ ꯎꯁꯤꯠꯄꯤꯗ꯭ꯔꯤꯕꯅꯤ ꯂꯩꯃꯍꯜ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯐꯔꯦ ꯐꯔꯦ ꯑꯩ ꯅꯪꯒꯤ ꯅꯇꯧꯁꯤꯗ ꯉꯝꯂꯣꯏ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯄꯨꯖꯥ ꯁꯪꯂꯦꯟ ꯑꯗꯨꯈꯛ ꯇꯥꯛꯄꯤꯒꯦ ꯃꯅꯨꯡꯗ ꯆꯪꯕꯗꯤ ꯑꯩ ꯉꯝꯂꯣꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯄꯥꯛ ꯀꯌꯥꯒ ꯂꯥꯟ ꯁꯣꯛꯅꯗꯨꯅ ꯂꯥꯏꯅꯤꯡꯊꯧꯅ ꯂꯨꯔꯦꯜ ꯂꯧꯔꯛꯄꯒꯤ ꯂꯨꯔꯦꯜ ꯀꯌꯥ ꯊꯝꯕꯅꯤ ꯃꯅꯨꯡ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯥ ꯂꯩꯃ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯂꯨꯔꯦꯜꯁꯨ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯃꯗꯨ ꯅꯪ ꯌꯦꯡꯖꯔꯨ ꯃꯐꯝꯗꯨ ꯈꯛ ꯇꯥꯛꯂꯝꯂꯒ ꯑꯩꯗꯤ ꯑꯗꯨꯃꯛ ꯆꯠꯆꯈꯤꯒꯦ ꯑꯗꯨꯗꯤ ꯀꯔꯝꯕ ꯀꯥꯟꯗ ꯆꯠꯁꯤꯒꯦ ꯏꯆꯦꯝ ꯂꯩꯃ ꯁꯨꯝꯗꯧꯔꯁꯤ ꯑꯍꯤꯡꯅꯃ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯪ ꯂꯩꯔꯣ ꯑꯗꯨꯒ ꯂꯥꯏꯅꯤꯡꯊꯧꯅ ꯅꯨꯃꯤꯗꯥꯡ ꯇꯨꯝꯈꯨꯜ ꯇꯥꯟꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯁꯤ ꯀꯔꯤꯒꯨꯝꯕ ꯅꯅꯥꯏ ꯀꯌꯥ ꯂꯩꯔꯝꯂꯕꯗꯤ ꯌꯥꯅꯤ ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯊꯣꯛꯄ ꯇꯧꯒꯦ ꯅꯪꯒꯤ ꯏꯃꯥ ꯂꯩꯃ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯎꯕ ꯐꯪꯂꯕꯗꯤ ꯅꯪ ꯌꯥꯔꯕ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯃꯗꯨꯇꯅꯤ ꯅꯅꯥꯎꯅ ꯄꯥꯝꯖꯕ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯤꯗ ꯁꯣꯏꯗꯅ ꯌꯦꯡꯂꯨꯔꯁꯤ ꯑꯗꯨꯗꯤ ꯏꯔꯩꯅꯨ ꯂꯩꯃꯍꯜꯒꯤ ꯃꯈꯣꯡꯗ ꯈꯨꯔꯨꯝꯖꯩ ꯃꯈꯣꯡ ꯁꯣꯛꯅ ꯑꯩꯒꯤ ꯑꯋꯥꯕ ꯈꯨꯗꯤꯡ ꯃꯁꯛ ꯈꯪꯕꯤꯕꯗꯤ ꯏꯆꯦꯝ ꯈꯛꯇꯅꯤ ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯏꯆꯦꯝꯒꯤ ꯇꯧꯕꯤꯃꯜ ꯀꯥꯎꯖꯔꯣꯏ ꯏꯆꯦꯝ ꯂꯩꯃꯒꯤ ꯂꯃꯟ ꯅꯅꯥꯎꯗ ꯇꯣꯟꯁꯤꯟꯖꯔꯕꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯍꯥꯏꯅ ꯍꯥꯏꯅ ꯏꯔꯩꯅꯨꯕꯨ ꯍꯧꯒꯠꯄꯤ ꯑꯗꯨꯒ ꯃꯄꯤꯗꯨꯁꯨ ꯇꯞꯅ ꯇꯩꯊꯣꯛꯄꯤ ꯑꯗꯨꯛ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤꯅꯤ ꯂꯩꯃꯍꯜꯁꯤ ꯑꯗꯨꯕꯨꯅꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤ ꯅꯪ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯍꯟꯕꯗꯤ ꯌꯥꯗꯦꯀꯣ ꯏꯆꯦꯝꯒꯤ ꯏꯔꯩꯅꯨ ꯁꯨꯍꯟꯖꯔꯣꯏ ꯑꯩꯍꯥꯛ ꯀꯅꯥꯗꯁꯨ ꯍꯥꯏꯖꯔꯣꯏ ꯀꯔꯤꯒꯨꯝꯕ ꯂꯥꯏꯅꯤꯡꯊꯧꯒꯤ ꯅꯥꯀꯣꯡ ꯌꯧꯈ꯭ꯔꯕꯗꯤ ꯄꯨꯖꯥ ꯁꯪꯂꯦꯟ ꯆꯪꯗ꯭ꯔꯤꯉꯩ ꯑꯩꯕꯨ ꯗꯟꯗꯤ ꯐꯪꯕ ꯌꯥꯏ ꯏꯆꯦꯝꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯅꯅꯥꯎ ꯚꯥꯞ ꯊꯥꯖꯩꯌꯦ